Malemgi ani Shubal Lanjaugi Puariga Sagonariba, Imphal Koirengei, Airfield Asibu, Hanagi Chief Minister Nong Thongbam Birena, War Heritage Site Oina Ngak Selga, Thamnanaba Union Defence Ministry gi Cherol Thakraba Matung, Hauzik Oiriba, Airfield Asigi Matangda, SKTV gi Akhanaba Pautamama. Koirengei Airfield, Malemgi ani Shubal Lanjau Dugi, Battle of Imphal da, India gi, Awang Pong Namdangi Katnatana. Manipuri Paiki Maruba, Kapamani. Galising of Mapani Marigi, Anishuba, Malemgi Lanjau, the Axis Power Madi, Allied Force Anigi Marta, Tenatiba Lanting Aduna. Ilam the Masida Europtuna, High Riva, Koirengei Airfield Asina, Allied Force E, Lanmi, Kusukulai, Sana Tangabamadi, Ade Polob Singh, Hotokotin Toboda, Yamna Maruba, Airbase Amagi, Dang Loki. Koirengei Airfield asi Malemgi ani suba lanjau da Japan chatharakpa nongthaki lanjang mayok nanaba kumja lising machama panifuni thoida United States Army Corps of Engineers na semgatpa hokhi amadi kumja lising machama panifu humdoidagi mathau pangthokhi lanjau aduna loirabada kumja lising machama panifu taretta Indiana British ki loilam lengaktagi ning tamba fanglaba matung Airfield asi commercial airlines ki thabuk tharomda Misam Miam gi chathok chasning gi damak sizinakhi adubu kumja lising machama pan yangkai mapanda commercial airlines ki mathau lepkhraba matung hairiwa Airfield asi kumja lising machama pan humpu tarukta India gi Defence Ministry da tangai fadab hiram gi damak state government na sinakhi adubu Airfield asigi pak saw apunba acre humfutra mari rom asigi manungda acre taratare lom ngasi fawda Indian Army gi 57 Mountain Division Assam Rifles IZAR South Amadi Lamasi Border Security Force BSF na loksinduna military base camp oina sizinaduna leirkhibani handak makhatana construction gi thabak pakhalakpadagi nohongnana hanigi Chief Minister Nongthomom Biren gi maiki dagi Union Defence Minister Rajnath Singh da mafam asibu Manipur gi historical site amo oina kanduna thamnaba serol thakhi Hena akupa warol gi damak hanigi Chief Minister Nongthomom Biren dagi hiramasiga mari lenana wafum khara taminasi asigi Koirengei Airfield si kannana base ai 2017 hek mayam gi blessing dagi Chief Minister werpugai center da salagai tangnarakpane adudai da khoi several round of talks akoi gi ministry level da defense ministry gi da oi army singa konana khoi wari saba mayam ma hogre masigi land valuation du lephoga madugi land valuation du gi matungina madugi cost to madu mogi army gi leiriba jaga singda dum sagat piragadi se storage weraga su barrack weraga su any sigi land valuation du gi mamandu sagalaga dum yaena adugi makhada mo land to land transfer tongna ba ona badu mo toga valuation da mo tawchena mo tawraga process mai taw lei kibene inintho maharaj naise masana jawda Rajnath ji unagre defense minister ai ki personal ano latest city do madu mana su pigre maharaj masana su wari sagre maharaj masada ki site ki soma igre basmai dog na sigi potse ko gi ari ba puari ke kono poni thambiyu haidana marak sidaida sida khara sagat pa torko yam nungai ta ba amoi sida pen da ba haitare sagalakpa tawhairakpa khara tawko Bangla da leba Assam Rifles yung honga kani haitana ekar sahum mugne bro kano gi Assam Rifle IGR South ladies the pitok riche pa kharba phajak rab lam mayam se pitok rab ne si mathak da si awang ji dana mo BSF ta kar ekar cham mugne ba kone pitoi che sidana Assam Rifle leire sidana BSF leire sidama moina army election lagadi ekoi civilian si leiba yar roi bo sikti maram ne any patan kanom torokanda army ne pungoi koira si akoi gi kena si koi dore aduna masi amna sympathetically khana badana tana ma historically poni protect obiyo na adugi line dani yam athuba matam da masi se ai settle obiyo hai base state government na sinabiyo defense ki makha dale mina state government su central government su madugi kitang tap he pai be adaba cabinet decision na kaine hek tawgi adaba adugumagi difficulties lai bazani adubu anyway ai haina se kangla sinabi kiri dana mujhe aina Manipur miyam dai so support ni di si convener si ma akoi moigi achangma defense ki achangma lamji ki valuation da paisa du Bharat Sarkar Manipur Sarkar na puthokpiu akoi matam da sumadu puthokna ba Bharat Sarkar da ki pulaur so akoi state ta ki laur so tawchena khona jaram bani madu dum housing le Sarkar so yar kane na khali abna sima kan bai sim di tangai padi kalobo ya mathok tai historical
jaga oina preserve to bodana tana mayam civilian mayam da sukane adu ka koi hangang ke andagi oina ya maru oina sibai na loi pungoi position laga lai bide koi pamde oina le sali sala le lawe air space airport oina thambiyo bodun hangna adu akhoi na in cross over like kanam tak bolai te ba adu te moina sidai da construction tok chalak se sidi ai yaning de masi mo gi aran ba step ne lawe mafam asida thokriba lanjao adugi ningsing phumbam museum research center madi war infrastructure chingba sengot tangai fadab lai masina puari bu sakhangduna thokriba malemgi ani suba lanjao aduda manipur si khaidigi maru oiba mafam amni haina saktaknaba amata ngairaba khongthang oigadarubni hiramasi gi batangda SKTV gi damta pagdum jariwa video journalist Benson Nongthomam Koirengei Imphal